पाउचेदी युम्फप ओइबा मरुइबा पाउ खरा अपडेट तौजरी वर्क ऑर्डर सिंह कैंसल तौरपबु सिंगनरपा केस की वाइल जैथोखरे नावरेम थोंग खुलेम लेकाय दलैबा MS इमा इबेमा लांगोल लाइरेम्बी कंस्ट्रक्शन स्पेशल कॉन्ट्रैक्टर द मणिपुर लेंगा की मैकैदगी ट्राइबल अफेयर्स एंड हिल्स TAN हिल्स डिपार्टमेंट ना टेंडर लौदुना पीखिबा तोंगान तोंगानबा थबक तरागी वर्क ऑर्डर सु मरम चादन अमुक कैंसल तौरबगी मयुक्ता हाई कोर्ट ऑफ मणिपुर दा फाइल तौरकिबा सिविल रिट पिटिशन तरागी वेल मखा ताना चथननबा मथंग थागी तरामरी दा याइथोखरे पनबया बदि पिटिशनर की मैकैदगी कोर्ट असिदा वकलखिबदा मंगोंदा पिरंबा तोंगान तोंगानबा थबक तरागी वर्क ऑर्डर अदुगी महुत्ता अनोबा टेंडर तौनबगी थबक पाइखले हारिबा प्रोसेसिंग अदु कोर्ट असिना पीखिबा डायरेक्शन अमदा ngasi phawbagi ona court ki ayaba yaudrabadi finalize tawdanaba direction pikhibasu laikibane atopa pau amadana MSPDCL ki executive engineer ki sanction post ki masing sumthok pinaba high court ta wakalakre manipur lenga ki maikaidagi mamang thagi taragani pan ta thokiba serial number 18/3/2020 power da Manipur State Power Distribution Company Limited MSPDCL amasung Manipur State Power Corporation Limited MSPCL gi mathang sitna Executive Engineer Electrical Civil gi Deputed Personnel singki reserve post kunmathoi amasung tara humdoi ni harak pagaloina serol asina column number 8 ta company asigi recruited person singki sanction post ki balance number MSPDCL gina 12 ni amasung MSPCL gina 11 ni haragliba asi chathandana thambiu harakiba loinana asingba sanction post singki masing apiu haidun high court of manipur da civil writ petition ama file tawrakre petition asigi petitioner singna lilong charging mamang lekai dagi laire lakbam poirei ton maitai sahi kunga mapan apokpa LBPin tentha khunok maning lekai dagi moirang them srikant sahi kunga mapan apokpa laikhidraba em mangi kangla sifai dagi sis guru mayam santua sahi kuntragom doi apokpa SS sana khomba kuntrakpam awang lekai dagi usam roki sahi kungamapan apokpa laikhidraba U Kumar moirang mairen bam lekai sentra rotagi Rajkumar Robinson sahi kuntragom doi apokpa RK Surchandra jaripok poiro khongjin dagi konthokjam binoi sahi kuntragani thoi chingmai roi maning lekai dagi nakambam pritam sahi kungani pan apokpa N Rajdhon tumuyun kholen beles dagi kapui pi pal sahi kuni pan apokpa Pungding e tadu bigi saranamai village dagi khovayo David sahi kun ka taret apokpa David Puni amasung Tensit Road ki Entera khong village dagi ngamboi baifai baite sahi kunra apokpa thothang baifai ne petitioner sing asi hojik MSPDCL da manager electrical sing oiduna thabak tawriba sing ne makoina file tawrikliba petition asigi number na WP civil 622 of 2020 ne Civil writ petition asina respondents oina considerably basingna principal respondents da Manipur lenga ki mai dagi Commissioner Secretary Power Commissioner Secretary DP Kaisampal Junction da office oiba MSPDCL ki managing director ani suba Manipur Rifles ki gate manakta leiriba new directorate building ki third floor da office oiba MSPDCL ki managing director ne aduga petition asigi pro forma respondent na Manipur Public Service Commission MPAC ki secretary ne petitioner taragi wakadasi tha asigi mapanda justice khairak pap nobin gi bench da list dauge nagalamrom da Manipuri Autonomous Council demand tokduna kasad release atkre all Assam Manipur Youth Association AAMYA ki lusing makada Assam ki tongan civil society organization women organization amade Manipur Muslim organization singapurna khusam naraga AAMYA na madam sangna tandun lagi ba Manipur ki Autonomous Council demand gi oibe rally amangasi Assam ki Kasar district ki Silchar da satkre amade Silchar ki DC office da miam thomjin duna MAMYA na ibap memorandum amasu DC Kasar ki khuthang da Assam ki minister da pisan ki ngasi ke rally aduga mari leina na AAMYA ki chief advisor Kundar Khetri meum da pami singha unabada khongjang haibasi ngasi loiba nate karigumba ngasi pisan ki memorandum asida government na karigumba December 19 asida phamgadarba winter session asida thagar pidana karigumba khanarakta batarga di hakba khongjang changchalak payana laire tagai fadrabadi train thinglak yai national highway thinglak yai akoi gi demand asi phangnabagi topam thokpa thabak punamak amata khaktan torok yai haiba wafam sing phangdokhe computer center da khuran ba sanglam le nongbai kapada misam ama sogle
Imphal East Police ki manung channa hata mana ingkhol da leiba Waris Computer Center da huran basangi haiduna glafna phana raba kodaringai da nongmai na kaplak padagi misam ama sokle haire thawdok asi ngarang numidang pung 8 makhairum tabada hata da mana ingkhol da leiba Waris Computer Center amada huran ba changi haiduna Waris masana bindutung hata Golapati Athletic Union MSGA U gi secretary Suresh Khan da pau pirakhe matam adu Suresh Khan da dukan adu changlubada Waris na magi computer center adu dagi huran ki ba adu gi video clip yangan ke tanja adu da dukan manung da leiramba MD Ali Airbam yoi asina secretary Suresh Khan da karigino nangna huran bami kan khalibadi haiduna SARS kaya tawrake adubo Suresh Khan na ID club ki secretary ni Waris na korakpadagi mafam asida lakhibani aina nakalani ki marakta ningai santana rakhe Madugi matung mapanda miyam lang narakpa tabadagi mafam aduda hana leiramba mari sunglai leinadaba Ali gi mabaini haiba MD Altaf sahi kuntra apokpa Faizur Rahman Golapati Auto Parking mamang asina maki license kan puthoklaga nongmei round mari kaukhe maduda MD Sher Ahmad sahi kuntra ga mari apokpa apabi hatta mana ingkhol da leiba mioi asi oithangba khobom da panbadagi North AOC dat leiba Rajmeti City da pukhatuna laikan nakre Makhatana khoisauna raba miyamna nongmai da kapli ba mioi asigi jumda attack tawki tawbada club na khambadagi tawhun khide thawdok aduba chaning da ba phongdoktuna United Golapati Hatta Development Council na sinthuna ngasi nongthil pung ani makhairam tabada hatta mana ingkhol da wakat mifam chadhakre wakat mifam aduda nongmai paiduna misam praja sokhan gi ba condemn tawe gun culture gi mayokta hatta Golapati na leple mi kungna taba miyam marakta nongmai kapayaning de amasung nongmai kap de ba mioi amade Ali hari ba mioi asi government serak bibiu haibana singba tongan ba breaker kaya painakhe phadok pikraba mongjau amasung thangbilung jaugi sentence hearing jaithokre Sandel gi Autonomous District Council gi chairman oiramba Lukhozai Jau Elias Sesai Jau senabani haiduna SARS tawbudagi leibak wathuk oikiba yamkhraba number 4 heroin WY tablet cell amasung nongmai na singba phagatkiba case adugi oilgi matung ina tha asigi taraga tareta lampen court complex ta leiba special court NDNPS Manipurna phadok pikhraba mioi ani gi phadoki matam lepthokna bagi sentence hearing asi pangthokani leblambadu pangthokhidabaga loinana tha asigi kunipan du oina pangthoklagani aire Pauji asida phangba paugi matung inna ngasidagi da namit nini gi oina special court asigi judge sudi logi badagi ngasi pangthokani leblamba sentence hearing asi pangthoktana adjourn tawkibane aire Sairaga sida Lukhozai Jaugi drug case asi additional SP Brenda natragana CBI da mukhana thiga lalu Ranjit Manipur legak na paikhaliba war on drugs ki mission asi thamboi sengna sangsin ba oirabade Lukhozai Jaugi drug case asi Manipur police ki additional SPTS Brenda bu nafta nauna thamduna natragana CBI gumba independent body amada sinaduna nauna thiga lalu aina sugnu AC ki amale ke Ranjit na phangdorakle Sugunu AC ki manung chanba kaksing khuna ward number 5 ta leiba imong kunteres ki miyosing da BJP da ki toklaga Congress ta yorukpada taramna ukladuna MLA ke Ranjit na haiki Congress laingak lairingi matamda Impal Airport da ki drug phaki ba matamdu ki sub minister Okrom Ibobi ki imong manung ki miyoy oigani haina singnaba Henry kauba amana phone tawraki amasung miyoy da chenaram gani haina miyamna phongdok darakpada khudakta asengba asumba makhangdoklaga cherak pinanaba case adu CBI da sinaduna thigat hanke Accident da mari sire Sikkim gi Sino India border manakta gari ama lokta tasin badagi army person ahum yauna mioi mari sikre haina police na ngasi phongdokre is Sikkim gi senior SP of police SP Yela Sarina phongdok pamatuk inna thawdok adung arang district sigi 17 mile area da thoke bane Bihar gi hek mathang da Assam da su rapist na ama pharsi tawduna hatana ba court na raita khre Bihar da masagi sahi ahum khatang hari bana pi masa ama laikai thangnana leiban ha amana rape tawtuna atke bagi charge local court amana rapist na do pharsi tawtuna hana badda di pi khraba matung state asiki mathang da Assam da su sahi yamna nawri bi pi masa ama rape tawraga atke abagi charge local court na thawdok adu chena ba rapist na ama pharsi tawraga hana ba ngasi raita khre aina agency ki pauna phangdokle Masagi sahi ahum mokta ngari ba Assam ki masa amapo ichat mangalaga atke bagi maralda sibagi dandi pire aina lauthokraba convict rapist adu state asigi Sonitpur district ki manung channa Biswanat gauga thanghan leiba Lokhra Burgaon area dagine mamingna Mangal Paike kawe haina official source paladuna agency ki pauna aire Sonitpur police station ki case by investigating officer Ayona Biswanat leiba district and Sessions Judge ke court thangalakpa charge sheet ta apply torakba ek amade court ki matuk ina accused na asigi mathakta court na ana conviction pikhraba matuk da ngasi makhata ba sentence hearing chatharaga sibagi dandi pina raita khibani aina agency ki pau adu da palle maraga sida yamna nungai ta ba thodok amada gari thengjin na bada na ahum sire
Imphal Dimapur lambi ki kaubru laikha amasung laikop ani ki marakta ngasi nomit jungba matung tata DI amaka thengjinabagi thodok ta bike tongduna lakpan ha ahum thodok thofam da khudak ta sire DI driver police da phare laikhidraba na ahum pangjawngam kipgen chahi taramapan apok laikhidraba saikhomang kipgen jangmolon beles lanjem thang kipgen chahi taraganipan apokpa lunkho ho kipgen laloi beles amasung satko hau hau kip chahi taramapan apokpa latmang hau kip laloi beles tagine makhoi loinama kangpokpe police station ki manung chana laibane police tagi phangba pau ki matung ina laikhidraban ha adu bike registration number MN02A 0811 amada tonglaga kangpokpi tamna thorokpada national highway 2 gi kaubru laikha amasung laikop ani ki marakta awanglom dagi imphal tamna thorokpa tata DI MN0A 8149 amaga thengaina kibane thaudok thokpam adumakta da bike talakpan ha omadu laikhidabane kangpokpi police na tata DI driver adu pharaga police station da thamkhre haksang ahum adu lokhatlaga hospital da thamkhre amrom da kangpokpi down committee na amoromda kangpokpi town committee na laibak thiba thodok adu da laikhidraba naha ahum adugi imung manung gi awabada sargyaba phangdokkhre aroibada content sing asigi maru iba pau khara asi pau damjariba Manipur local news YouTube channel amadi Facebook page asidagi yengbir bopnamak pathaga chari channel asin adom da kanarabadi subscribe tawbi tripasingna subscribe tawbi ramu loinana like and share tawbi kawbi group namak po amuka hanna thaga chari